ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯐꯪꯂꯔꯣꯏ ꯈꯜꯂꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 33 ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLATS ꯂꯣꯀꯦꯁꯣꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯡꯕ ꯑꯅꯤꯁꯨꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯅ ꯃꯥꯏ ꯄꯥꯛꯅ ꯑꯦꯛꯖꯥꯝ ꯊꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 3ꯗꯒꯤ ꯁꯒꯣꯜꯃꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 Parents Committee na sinduna Sagolmang Higher Secondary School da CHATHARAKLIBA coaching class ngasi loisinkhre coaching class aduda saruyaki sapar mainadagi haujingna kurkulgi relief camp ta leibi mahairoi amana hai coaching loisinkraba matung mamanabi singna masa masagi mayumda hanakhrabasu mahakti masagi yumda hanba ngamdana relief camp ta chatkani khanbada aduki matik nungaiti haina phongdokhi saijangdagi mahairoi amana lana maram oiraga coaching chatpa ngamdana leirakpa adu khundrakpam asigi MLATS lokesorgi mideng makada hangba coaching center asida lakpadagi awatpa leiramba pumnamak mankhatpa ngamle haiki wakhongdagi mahairoi amana coaching manungda khamen lokta numit marini leptona nongwai kampnarakpada yumda leiriba sing karam tawramgani khanbada lairik paba yakhide lana sina awaba kaya mayoknahale haina phongdoknarakhi